Lebanon gi temple asida leiriba nunggi saktam asina ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯐꯝ ꯈꯪꯗꯅ ꯉꯥꯎꯍꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡ ꯑꯃꯒꯤ ꯑꯔꯨꯝꯕ ꯑꯁꯤ ꯕ꯭ꯂꯨ ꯋꯦꯜ ꯑꯍꯨꯝꯒ ꯂꯨꯝꯕ ꯃꯥꯟꯅꯒꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯉꯛꯂꯤꯕ ꯑꯁꯤꯅ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯆꯧꯕ ꯅꯨꯡ ꯑꯁꯤꯕꯨ ꯋꯥꯟ ꯄꯤꯁꯇ ꯀꯛꯄꯗ ꯅꯠꯇꯅ ꯀꯤꯂꯣꯃꯤꯇꯔ 1.5 ꯑꯁꯤꯕꯨ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯗꯨꯅ ꯄꯨꯔꯛꯂꯝꯕ ꯑꯁꯤꯅꯤ ꯑꯗꯨꯁꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯅꯤ ꯀꯔꯝꯕ ꯍ꯭ꯌꯨꯃꯦꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯁꯨꯛ ꯆꯥꯎꯕ ꯂꯨꯝꯕ ꯅꯨꯡ ꯑꯁꯤꯕꯨ ꯀꯛꯂꯒ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯔꯝꯂꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯑꯗꯨꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯕ ꯅꯣꯂꯦꯖ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯅ ꯈꯪꯗꯕ ꯅꯣꯂꯦꯖꯀ ꯂꯩꯕ ꯖꯥꯠꯂꯥ ꯖꯔꯃꯟ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁ ꯇꯤꯝ ꯑꯃꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕ ꯃꯇꯝꯗ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯇꯦꯝꯄꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯕꯨ ꯄꯨꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯁꯤꯁꯨ इनकम्प्लीट ओइबा अचौबा नुंग अमा लेरि हाइबसि नुंग असि चौराकना 1200 टन्स मुक लुमगनि हाइरि हाइबदि बोइंग 747 प्लेन मरी मुक लुमगनि हाइबा असिनि ngasiगी चौखलबा टेक्नोलॉजी न थलबा 21st सेंचुरी असिना थाइनगी टेक्नोलॉजी अमत याउदना सारंबा स्ट्रक्चर अमदि थाइनदगी लेरगलबा अंगकपा मिस्ट्री कया अमबुदि सोल्व तोबा ngamdana लेरि मरुप मयाम ngasisu mayamgidmakta yamne interesting oiba aduga tabada thajadaba angakpa fahungadaba video ama puduna laksari मरुप मयामबु दासिल 2.0 forever gi अनोबा video asida taramna uksari मरुप मयाम लेबनान गी बेका वैली गी ईस्ट थंगबा साइड असिदा बालबेक कौबा सिटी अमा लेरि बालबेक सिटी असिदा थाइनगी रोमान मतमगी टेम्पल अमा लेरि मसी पृथ्वीगी मफम कयादगी मियोय कया अमा लाक्तुना यिंगनरि अदुगा मसीदा यामने इंटरेस्टिंग ओइरिबा असिना मसीगी रोमान मतमगी स्ट्रक्चर असी रोमान एम्पायर मतमदा साखिबनी अदुबु स्ट्रक्चर असिगी मखा थंगबा सरुक असिदगी रोमान मतमगा मरी अमता लेनदबा एविडेंस कया अमा आर्कियोलॉजिस्ट सिंगना फंखी मफम असिदा लेरिबा एंशियंट रोमान मतमदा सारंबा टेम्पल असिबु टेम्पल ऑफ जुपिटर हाइरगा खंगनरि टेम्पल असिना ngasi रोमान एम्पायर मतमगी आर्किटेक्चर अमदी स्किल सिंग अदु पृथ्वी मियामदा सिंथानिंगाई ओहलिबनी अदुबु मसीगी टेम्पल असिगी मखादा अचौबा नुंगी फाउंडेशन अमा लेरि अहानबददी मसीगी नुंगसिंग असि नुंग मचा मचा न पुनसिलगा सेमबा ओइरमगनी खल्लुबनी अदुबु टेस्ट कया तौरबा मतुंगदगीदी मसी नुंग मचा मचा नते अचौबा सिंगल पीस नुंग अमनी हाइबसी खंगलखिबनी नुंग असिबु कोनथंगदा ट्रिलिथॉन्स हाइरगा खंगलखि नुंग असिगी असांगबा सरुक असिना 62 फीट नि अदुगा अथाबगी चांग असिना 12 फीट मुक ओइगनी नुंग असिगी अरुंबा असिना चौराकना 900 टन मुक ओइगनी अचौबा असांगबा अरुंबा नुंग असिबु 1 पीस त ककलगा 30 फीट वांगना थांगलंबा हाइबसी अराइबा थबकति नते नुंग अमगी अरुंबा 900 टन हाइबसी केजी लाख मापन्नी मसी वर्ल्डगी हेवीएस्ट एयरक्राफ्ट एंटोनोफ AN-225 मिरियादगी लिंबा हेलिबनी अदुगा पिरामिड ऑफ गिजा साबदा सिजनरिबा ख्वाइदगी चावबा नुंग अदुदगीसु सरुक 10 हेलिबनी असुक चावबा लुंबा नुंग असि बाय एनी मीन्स तौदुना 1.5 किलोमीटर लाप मफमदगी टेम्पल लेरिबा मफम असि फावबा पुरकलमलिबनी अदुगा नुंग सिंग असिबु मॉडर्न मेचिनरी अमता याउदना मथंग मथंग लोनखटलगा थमलंबा हाइबसी हौजिकी मॉडर्न सिविलाइजेशन असिना तौबदा फावबा खरा वाना थोकनी रोमान स्ट्रक्चर सिंग असि उबदा एखोइना खंगी मदुदी मतम अदुगी मियोय सिंगना मेनली फोकस तौरिबा असि ब्यूटी असिदनी मखोइगी हैसिंगबा स्किल सिंग अदु पृथ्वी मियामदा उथोकलिबनी अदुबु ट्रिलिथॉन्स असिदी मफम असिदा शो ऑफ तौनबा थमलंखिबदी नते नुंग असिदी मफम असिदा फुमजिन्नबा थमलंबनी मरमदी मसिगी फाउंडेशन गी नुंग सिंग असिदी लेबाक मनुंगदगी थेंगनरखिबनी अदुगा मसिदा ऐखोइना हंगनिंगबा वहंग अमना असुक चावबा अरुंबा नुंग सिंग असिबु किलोमीटर 1.5 हेना पुदुना लाक्लगा करीगी मफम असिदा फुमजिलिबनो हाइबा असिनी एंशियंट रोमान सिंग असिदी मखोइना तौरंबा सारंबा मखोइगी एवरी स्किल खुदिंगमक रेकॉर्ड तौसिलंबा सिविलाइजेशन अमखकने अदुगा मसिगी ट्रिलिथॉन असिगी मरमददी मखोइगी रोमान डॉक्यूमेंट सिंगदा अमत्ता यावरमद्रिबा असिना करिगिनो मसिना ताकपदी साइट असिगी कंस्ट्रक्शन असि एंशियंट रोमान सिंगना कंप्लीटली साबा नते हानादगी लेरंबा अचौबा नुंगी फाउंडेशन असिदा मखोइगी टेम्पल असि साजिनबा ओइरमगनी हाइबा असिनी मसिदा सुनतना हिस्टोरियन सिंगी मतुंग इनदी मतम अदुगी रोमान सिंगी मनाक्ता लेरमखिबा ख्वाइदगी चावबा क्रेन अदु 60 टन्स की वेट खक्तमक थांगतपा ngamba क्रेन नि हाइरि मरम असिना 900 टन्स लुम्बा नुंग असिबु मखोइगी क्रेन अदुना थांगतपा हाइबसि इम्पॉसिबल नि अदुगा रोमान सिंगना मखोइगी क्रेन सिजन अदुना थांगतपा नुंग सिंग अदुगी मयाइदा होल अममम लोइना हुटली मसिबु लोइस होल हाइरगा खंगनै असिगुम्बा होल अमता
ꯇ꯭ꯔꯤꯂꯤꯊꯣꯟꯁ ꯑꯁꯤꯗ ꯀꯨꯠꯂꯝꯕ ꯊꯦꯡꯅꯗꯦ꯫ ꯑꯦꯟꯁꯤꯌꯟ ꯔꯣꯃꯥꯟꯒꯤ ꯀꯃꯟ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯦꯛꯅꯤꯛ ꯑꯃꯠꯇꯅ ꯇ꯭ꯔꯤꯂꯤꯊꯣꯟꯁꯤꯡ ꯑꯁꯤꯕꯨ ꯀꯛꯂꯝꯕ, ꯄꯨꯔꯛꯄ ꯑꯃꯗꯤ ꯊꯥꯡꯒꯠꯂꯝꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩꯇꯕꯅꯤꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯀꯔꯝꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯅ ꯇꯧꯔꯝꯂꯤꯕꯅꯣ? ꯇꯦꯝꯄꯜ ꯑꯣꯐ ꯖꯨꯄꯤꯇꯔꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯔꯝꯂꯤꯕꯅꯣ? ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯇ꯭ꯔꯤꯂꯤꯊꯣꯟ ꯑꯁꯤ ꯔꯣꯃꯥꯟ ꯑꯦꯝꯄꯥꯌꯔ ꯃꯇꯝꯒꯤ ꯑꯣꯏꯔꯣꯏ, ꯅꯨꯡ ꯑꯁꯤ ꯆꯍꯤ 12,000 ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯕꯗꯤ ꯔꯣꯃꯟ ꯑꯦꯝꯄꯥꯌꯔ ꯑꯁꯤꯗꯒꯤ ꯆꯍꯤ 10,000 ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯇꯦꯝꯄꯜ ꯑꯣꯐ ꯖꯨꯄꯤꯇꯔꯒꯤ ꯀꯝꯄꯥꯎꯟ ꯑꯁꯤꯗ ꯑꯇꯣꯞꯄ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯇꯦꯝꯄꯜ ꯑꯁꯤꯒꯤ ꯁ꯭ꯇꯤꯌꯔ ꯀꯥꯐꯝꯗ 800 ꯇꯟꯃꯨꯛ ꯂꯨꯝꯒꯗꯕ ꯅꯨꯡꯖꯥꯎ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯒꯤ ꯁ꯭ꯇ꯭ꯔꯦꯟꯖ ꯃꯥꯔꯀꯤꯡ, ꯑꯉꯛꯄ ꯃꯃꯤ ꯀꯌꯥ ꯑꯃ ꯇꯥꯔꯝꯕꯁꯨ ꯊꯦꯡꯅꯩ꯫ ꯃꯁꯤ ꯃꯣꯗꯔꯟ ꯃꯇꯝꯒꯤ ꯃꯦꯆꯤꯅꯔꯤꯅ ꯅꯨꯡ ꯀꯛꯈꯤꯕꯗ ꯇꯥꯕ ꯃꯃꯤ ꯑꯗꯨꯒ ꯃꯥꯟꯅꯩ꯫ ꯃꯁꯤꯒꯤ ꯃꯃꯤ ꯑꯁꯤ ꯆꯥꯎꯔꯥꯛꯅ 10 ꯐꯤꯠꯃꯨꯛ ꯁꯥꯡꯏ꯫ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡꯒꯤ ꯔꯦꯀꯣꯔꯗꯇ ꯂꯩꯔꯤꯕ ꯊꯥꯏꯅꯒꯤ ꯑꯦꯟꯁꯤꯌꯟ ꯃꯇꯝꯒꯤ ꯇꯨꯜꯁꯤꯡ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯃꯤ ꯇꯥꯍꯧꯒꯗꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯟꯖ ꯃꯥꯔꯛ, ꯑꯉꯛꯄ ꯃꯃꯤ ꯑꯁꯤ ꯆꯩꯅꯥꯒꯤ ꯌꯥꯡꯁꯥꯟ ꯀ꯭ꯋꯥꯔꯤꯒꯤ ꯁ꯭ꯇꯣꯟꯁꯤꯡꯗꯁꯨ ꯇꯥꯔꯝꯕ ꯊꯦꯡꯅꯩ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ 16,000 ꯇꯟꯃꯨꯛ ꯂꯨꯝꯒꯗꯕ ꯅꯨꯡꯁꯤꯡ ꯑꯁꯤꯗꯁꯨ ꯕꯥꯜꯕꯦꯛꯀꯤ ꯅꯨꯡꯁꯤꯡꯗ ꯇꯥꯔꯝꯕ ꯃꯥꯔꯛꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯥꯔꯝꯕ ꯑꯁꯤꯅꯤ꯫ ꯕꯥꯜꯕꯦꯛ ꯀ꯭ꯋꯦꯔꯤ ꯑꯁꯤ ꯇꯦꯝꯄꯜ ꯑꯣꯐ ꯖꯨꯄꯤꯇꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯔꯥꯎꯟ 1.5 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯄꯤ꯫ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯁꯨ ꯀꯛꯄ ꯂꯣꯏꯍꯧꯗꯕ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯃ ꯂꯩꯔꯤ꯫ ꯅꯨꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯀꯛꯄ ꯂꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯨꯡ ꯑꯁꯤꯅ ꯇꯦꯝꯄꯜ ꯑꯣꯐ ꯖꯨꯄꯤꯇꯔꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯨꯡ ꯑꯣꯏꯔꯝꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯀꯛꯄ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯅꯨꯡ ꯑꯁꯤꯕꯨ ꯄ꯭ꯔꯦꯒꯅꯦꯟꯠ ꯋꯨꯃꯦꯟ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯈꯤ꯫ ꯅꯨꯡ ꯑꯁꯤꯕꯨ ꯄ꯭ꯔꯦꯒꯅꯦꯟꯠ ꯋꯨꯃꯦꯟ ꯍꯥꯏꯅ ꯊꯣꯟꯈꯤꯕ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ 69 ꯐꯤꯠ ꯁꯥꯡꯕ, 40 ꯐꯤꯠ ꯋꯥꯡꯕ ꯑꯗꯨꯒ 40 ꯐꯤꯠ ꯄꯥꯛꯄ ꯅꯨꯡ ꯑꯁꯤꯒꯤ ꯆꯥꯎꯔꯥꯛꯄ ꯋꯦꯠ ꯑꯁꯤ 1,200 ꯇꯟꯃꯨꯛ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯡ ꯑꯁꯤ ꯑꯦꯡꯒꯜꯗ ꯆꯦꯞꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯡ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯉꯁꯤꯁꯨ ꯂꯩꯅꯨꯡꯒꯤ ꯅꯨꯡꯁꯤꯡꯒ ꯁꯝꯅꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯡ ꯑꯁꯤꯕꯨ ꯀꯛꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯡ ꯑꯁꯤ ꯀꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯡ ꯑꯁꯤ ꯀꯛꯄ ꯂꯣꯏꯔꯝꯂꯕꯗꯤ ꯅꯨꯡ ꯑꯁꯤ ꯉꯁꯤ ꯇꯦꯝꯄꯜ ꯑꯣꯐ ꯖꯨꯄꯤꯇꯔꯗ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯡ ꯑꯁꯤꯗꯁꯨ ꯇꯦꯝꯄꯜ ꯑꯣꯐ ꯖꯨꯄꯤꯇꯔꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯗ ꯇꯥꯕ ꯃꯥꯔꯛ ꯑꯗꯨꯃꯛ ꯇꯥꯏ꯫ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗꯒꯤ ꯖꯪꯐ꯭ꯔꯣꯞ ꯄꯥꯔꯛꯇ ꯄ꯭ꯔꯦꯒꯅꯦꯟꯠ ꯋꯨꯃꯟ ꯁ꯭ꯇꯣꯟ ꯑꯁꯤꯒꯤ ꯃꯣꯗꯦꯜ ꯑꯃ ꯁꯥꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯣꯗꯔꯟ ꯀ꯭ꯔꯦꯟ ꯀꯌꯥ ꯑꯃꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩ꯫ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯃꯣꯗꯔꯟ ꯃꯦꯆꯤꯅꯔꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯦꯒꯅꯦꯟꯠ ꯋꯨꯃꯦꯟ ꯅꯨꯡ ꯑꯁꯤꯕꯨ ꯊꯥꯡꯒꯠꯂꯕꯗꯤ ꯇꯣꯇꯦꯜ 20 ꯀ꯭ꯔꯦꯟꯁꯃꯨꯛ ꯆꯪꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗꯗꯤ ꯄ꯭ꯔꯦꯒꯅꯦꯟꯠ ꯋꯨꯃꯦꯟ ꯅꯨꯡ ꯑꯁꯤ ꯇꯪꯈꯥꯏ ꯑꯃ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯒ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ 2014ꯗ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁꯠ ꯇꯤꯝ ꯑꯃꯅ ꯑꯦꯛꯁꯀꯦꯚꯦꯁꯟ ꯇꯧꯗꯨꯅ ꯔꯤꯁꯔꯆ ꯇꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯅꯨꯡ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯈꯔ ꯑꯁꯤ ꯈꯛꯇꯃꯛ ꯀꯛꯀꯗꯕ ꯉꯥꯏꯍꯧꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 1000 ꯀꯌꯥ ꯂꯩꯔꯛꯄ ꯑꯁꯤꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛꯅ ꯐꯨꯝꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯁꯥꯏꯟꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ 1 ꯏꯟꯆ ꯊꯥꯕ ꯂꯩꯕꯥꯛꯀꯤ ꯂꯦꯌꯔ ꯑꯃ ꯍꯦꯟꯒꯠꯄꯗ ꯆꯍꯤ 80ꯗꯒꯤꯅ 100 ꯐꯥꯎꯕ ꯆꯪꯏ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯒꯅꯦꯟꯠ ꯋꯨꯃꯟ ꯅꯨꯡ ꯑꯁꯤꯒꯤ ꯑꯔꯤꯕ ꯐꯣꯇꯣ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯡ ꯑꯁꯤ 10 ꯐꯤꯠꯃꯨꯛ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯒ ꯂꯩ꯫ ꯍꯥꯏꯕꯗꯤ ꯆꯥꯎꯔꯥꯛꯅ 120 ꯏꯟꯆꯦꯁ ꯃꯨꯛꯅꯤ꯫ 1 ꯏꯟꯆ ꯑꯁꯤ 80 ꯏꯌꯔꯁ ꯑꯣꯏꯔꯒꯗꯤ 120 ꯏꯟꯆꯦꯁ ꯑꯁꯤꯗꯤ 9,600 ꯏꯌꯔꯁ ꯑꯣꯏꯔꯒꯅꯤ꯫ ꯆꯥꯎꯔꯥꯛꯅ ꯆꯍꯤ 10,000 ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯅꯨꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯁ꯭ꯇꯣꯟ ꯑꯦꯖ ꯃꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯛ ꯂꯨꯕ ꯊꯕꯛ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯉꯛꯄ ꯑꯃꯅꯤ꯫ 2014ꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯔꯤꯁꯔꯆ ꯇꯧꯅꯕ ꯑꯦꯛꯁꯀꯦꯚꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯑꯉꯛꯄ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯈꯤ꯫ ꯄ꯭ꯔꯦꯒꯅꯦꯟꯠ ꯋꯨꯃꯟ ꯅꯨꯡ ꯑꯁꯤꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯃ ꯑꯃꯨꯛ ꯂꯩꯔꯝꯕ ꯑꯁꯤꯅꯤ꯫ ꯑꯦꯁꯇꯤꯃꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯡ ꯑꯁꯤꯒꯤ ꯋꯦꯠ ꯑꯁꯤ 1,650 ꯇꯟꯁꯃꯨꯛ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯟꯅꯊꯪꯗ ꯅꯨꯡ ꯑꯁꯤꯕꯨ ꯐꯣꯔꯒꯇꯟ ꯁ꯭ꯇꯣꯟ ꯍꯥꯏꯔꯒ ꯈꯪꯅꯈꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯅꯨꯡꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯀꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯅꯨꯡꯗ ꯀꯔꯤ ꯂꯩꯔꯝꯈꯤꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤꯃꯛꯇꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯨꯡꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯆꯧꯕ ꯅꯨꯡ ꯑꯁꯤꯕꯨ ꯄꯔꯐꯦꯛꯠꯂꯤ 1 ꯄꯤꯁꯇ ꯀꯛꯂꯒ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯔꯕ ꯃꯇꯨꯡ ꯃꯐꯝ ꯆꯥꯅ ꯊꯥꯡꯒꯠꯂꯒ ꯊꯝꯂꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯗꯤ ꯉꯁꯤꯒꯤ ꯃꯣꯗꯔꯟ ꯗꯦ ꯑꯁꯤꯒꯤ ꯕꯤꯜꯗꯔꯁꯤꯡꯅ ꯇꯧꯔ ꯐꯥꯎꯕꯗ ꯑꯣꯏꯊꯣꯛꯄꯗ ꯋꯥꯔꯒꯗꯕ ꯊꯕꯛ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯡ ꯑꯁꯤꯕꯨ ꯀꯛꯂꯒ ꯇꯦꯝꯄꯜ ꯑꯣꯐ ꯖꯨꯄꯤꯇꯔ ꯇꯝꯅ ꯄꯨꯔꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯄ꯭ꯂꯦꯟ ꯑꯣꯏꯗꯕ ꯑꯃꯗꯤ ꯂꯝꯕꯤ ꯅꯤꯡꯊꯤꯅ ꯂꯩꯇꯕ ꯑꯦꯔꯤꯌꯥ ꯑꯃꯈꯛꯅꯤ꯫ ꯅꯨꯡꯁꯤꯡ ꯑꯁꯤꯕꯨ ꯄꯨꯔꯛꯈꯤꯕ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯔꯦꯀꯣꯔꯗ ꯅꯠꯇ꯭ꯔꯒꯅ ꯂꯝꯕꯤ ꯁꯥꯔꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯁꯤꯗ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯅꯨꯡꯁꯤꯡ ꯑꯁꯤ ꯇꯦꯝꯄꯜꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤ ꯌꯧꯔꯒ ꯀꯔꯤ ꯁꯤꯖꯤꯟꯅꯗꯨꯅ
30 feet वांगबो मफम असि फावबा थांगलबलिबनो हाइबा असिनी बालबेकी नुंगसिंग असिना अखोई मियोइबगी वारी लाइरिकते यावबा ह्यूमन सिविलाइजेशन कया अमगा मरी लेनहनबदौना तौरी मतम अदुगी मियोइसिंगी बॉडी अदुदी हाइनिंगाई लेतेना चाउरंबा याई हाइबा असिनी various religious book Bible Quran amadi Hindi scripture singdasu asigumba achauba akanba miyoi kayagi wari yauri makhoi sing asidi fiction movie singda yauba superhuman gumna power paiba mapangal kalli hairi makhoi sing asi tongan tongan ba lairik singi matung ina tongan tongan ba maming su tholi Bible da makhoi sing asi Nephilim hairaga khangnei Mahabharat Ramayon dasu asigumba achauba mi asi adumak yauri bani karigumba tasing tasingna asigumba miyoi sing asi leiramba taragadi nung achauba sing asi thangdok thangjin tawbadi irai laiba thabak amani aduga makhoina tawrambani haibadugi chapchabi evidence ti leite Temple of Jupiter gi achauba nung sing asi ngasi su aikhoi miyoibada mystery ama oiduna lehali ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯇꯦꯔꯤꯌꯁ ꯑꯣꯏꯕ ꯊꯥꯏꯅꯒꯤ ꯑꯉꯛꯄꯁꯤꯡ ꯑꯁꯤꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯖꯩ ꯃꯔꯨꯞ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ